Satra Satri mayamna kumhai harau lakpagi nungaiba thidakhay ahing nungthil naidana paakhiba lairiktu changyeng tawba ahanba numit oirami. Mamtana Imagi thoiba nangbu laining thau lairimbido khurumabo adu loiragane thongalgi ithause mu khurumdoini ko. Mama ongta kawrukhinune lai khurum hobani. As aina muk thogaiba tahal. Mama loire ataidi kai khurum lage. Aina purakpa lai gi chengdo nang maru ama lauduna chaw haibadu charaba natro. Chari mama. History takpa oja da yum palamlade chap charado nungbu nungsi tawrisi. Makhoi pa chabeng ngang nuda lai leibani. Thasadradi karigi khumino. Haima thasade haiba natini. Nang na hena hakchina lawbudugi haibani. Kharasu yangna khandoksi kaidobage. As yarise mama manam namose. Ngaiko mina tara leiraga thoknaba haibado jatra matam sisune yam lubani aigidi icha atomba parikha mai paktaba yade namana haibase tobirasi thoiba lai thazade di haini aduga yum sangaramdai yum saramdai dadi kuthi mafam kayadano yengba chetkibadubo hojikta kaw sari haima mamta matang matamnani ne tawdaba yaba matang da tobini ha hena tawbagi kanabasibu kaino adu hanong tahayuni. Amu khatnaragani ko. Nukzaningi isana tawbana chumi khanjaba taibangsida leibase. Khatnaba haurini ne ha. Tajaningdeda kari khatnaba haubano. Icha thoiba nang kari awatpa leiba loina suraba natro. Ink pen na idawne haibado ballpoint pen iba yade. Mataw tam sari ne. Akoy mamaga pabungga handag yam kana chanara isi kamain toy jano. Nahan khaidine mana ngame matagum aibu nam thuduna thamge toba. Adudane aina yaroina hojikti muglakpa adugini. Yam mana sagatlida. Mama horen halakpada leramuko. Ngaiko. Ngasi chak lei haidaine yumda. Mama leramdabase ihang hangiba. Chak chatluni leikai mayamgini. Adubu ichana halaktringai aina hana leramgani. Napabungna nangi seba tawba haiba natte. Chahi yamadi ahong balak pase haunasan ahi karimta sawbide ko. Sina kaino? Laigi lang ne. Tanjado da Dorian gi phone khingla ame. Nayamba mali phone khingla ise. Mani to. Nanga wari sage haiba soidana oiramgani. Thoiba English ne haiba natro thoidobo. Akhangba amata chithadana iramukoi jasidi. Hoi mama. Naishalamdoine aina. Se. Aina haiduni. Nang paihalo o hainina. Tama. All the best now. Exam mai pagtuna mayamdagi hena mark phangboyu ko. Thank you tama. Council di English ana thokpane. Chumbrai na hairisa. Mane. English an thoi. Yaroibi da alternative oiba. Kay school da tawa center dia. Ai di government college da tai. Adu tangkai amadi private school da tai. Kay gino khangde. Adudi yam nungaiba amana adum nungaidoinine nakhoi exam se khangdeda punsi ahanba thabasida pass tahobasini khallise aisho aina thakiba government gi exam do final list thogle pau daraba natro tadri phajana haibiyo tamjaruba kharasi mahiyale haibanida sarkarna loba AE gi post to the aisho yaure posting mafam di pidre congratulations adudi kaida ta doino adu khangdrida Manipurda tabadi thazade. Pabungna de adum apiba mafamda tawna hairi. Ho yare se ko na saro se thoiba pung se thengani. Mama na thengi na haine. Horen halaga phajana wari sanase. Inau se di bhajan tawramuko. Hoi tamo. Kai hairi no mana. Thabak khalle haibuduni. O thabak tawdoiba. O tawjarasanu. Mapaga ne makhoi adum pau phaunaba maselnina. Mamta nangbu kaidorage. Kitang supana khanba tamsida makhoi anina amata oikrasune ichadi ayi michangda leidawni ko horen ne khangdaba yawrasu nasado thakatpa yade pukning leitana ningsingnaba hotnadawni ko hoi mama ai gari mamai leithomage thorakpadane laisingse khurumu haibado amuk kauni horen phawba ngangba itaningde ko thoiba admit card kadi yawre ko loi yawre mama phajan chatloi chasidi hek pass tawbagane aina thabak ama kansilaga lei haibado adu tawhandoini mama nupi oin thijilagi nupi di tapna thidawni
ꯃꯈꯣꯏ ꯃꯁꯛ ꯃꯥꯟꯅꯕ ꯑꯅꯤꯁꯦ ꯃꯈꯣꯏꯒꯤ ꯍꯥꯟꯅ ꯂꯣꯏꯍꯟꯁꯤ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯃꯨꯛ ꯄ꯭ꯂꯥꯟ ꯁꯤꯟꯁꯤ ꯃꯃꯥ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ 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 ꯐꯖꯅ ꯆꯠꯂꯨꯀꯣ ꯃꯄꯥꯅ ꯃꯥꯕꯨ ꯀꯥꯔ ꯊꯧꯗꯨꯅ ꯄꯔꯤꯈ꯭ꯌꯥ ꯊꯤꯟꯕꯤꯔꯤ ꯂꯝꯕꯤꯗ ꯅꯤꯇꯤ ꯃꯃꯥ ꯃꯆꯥ ꯔꯤꯛꯁꯣ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗꯣ ꯂꯥꯞꯇꯛꯅ ꯎꯔꯝꯃꯤ ꯈꯥꯝꯃꯣ ꯃꯈꯣꯏꯁꯨ ꯇꯣꯡꯍꯟꯒꯦ ꯍꯥꯏꯕꯁꯨ ꯉꯝꯖꯗ ꯃꯈꯣꯏꯗꯒꯤ ꯍꯦꯟꯒꯠꯇꯨꯅ ꯂꯥꯛꯑꯝꯃꯤ ꯅꯪꯅ ꯇꯥꯔꯤꯕ ꯀꯣꯂꯦꯖꯁꯤꯗꯤ ꯅꯣꯏꯒ ꯀꯥꯔꯟꯖꯤꯠꯇꯣ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯍꯩꯁꯣꯗꯤ ꯑꯣꯏꯅ ꯄꯨꯕꯅꯤ ꯇꯥꯟ ꯆꯥꯔꯗꯤ ꯍꯣꯔꯦꯟ ꯃꯥꯒ ꯊꯦꯡꯅꯕꯁꯨ ꯌꯥꯏ ꯃꯤ ꯈꯔ ꯃꯨꯕ ꯃꯀꯣꯏ ꯁꯤꯟꯅꯥꯅ ꯀꯣꯛꯄꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯅꯪꯒꯤ ꯑꯦꯛꯖꯥꯝ ꯀꯗꯥꯏ ꯇꯥꯒꯦ ꯍꯪꯂꯛꯄ ꯑꯩꯅ ꯍꯥꯏꯔꯨꯕ ꯃꯥꯅ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩꯒꯤ ꯀꯣꯂꯦꯖꯇꯅꯤꯅꯦꯅ ꯍꯥꯏꯔꯛꯄꯅꯤ ꯈꯪꯅꯕ ꯂꯩꯔꯝꯗꯣꯏꯁꯦ ꯏꯐꯝꯒ ꯈꯪꯗꯧ ꯃꯥꯟꯗꯦꯗ ꯑꯣꯖꯥꯅ ꯁꯥꯇ꯭ꯔꯅ ꯏꯔꯤꯗꯣ ꯀꯩꯅꯣ ꯌꯥꯝ ꯌꯦꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏꯁꯨ ꯌꯦꯡꯉꯛꯇꯧ ꯃꯥꯜꯂꯦ ꯅꯪꯅꯗ ꯆꯨꯝꯅ ꯏꯔꯝꯃꯣ ꯑꯇꯩ ꯑꯃꯠꯇ ꯈꯜꯂꯨꯅꯨ ꯁ꯭ꯋꯥꯏꯗ ꯈꯥꯝꯃꯨ ꯄꯥꯕꯣ ꯏꯃꯥꯟꯅꯕꯈꯩꯁꯨ ꯑꯁꯤꯗ ꯂꯦꯞꯄꯧꯔꯦ ꯑꯩ ꯃꯐꯝ ꯆꯥꯅ ꯄꯥꯛ ꯇꯧꯔꯝꯒꯦ ꯅꯈꯣꯏ ꯑꯣꯖꯥꯈꯩꯁꯨ ꯎꯅꯔꯝꯒꯦ ꯂꯥꯛꯑꯒ ꯐꯖꯗꯦ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯈꯔꯗꯤ ꯑꯣꯖꯥꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯂꯥꯏꯕꯛ ꯀꯠꯄꯁꯨ ꯌꯥꯎꯔꯤ ꯕ꯭ꯔꯣ ꯑꯍꯨꯝꯗꯤ ꯑꯅꯩꯕꯤꯅꯤ ꯃꯈꯣꯏꯗ ꯑꯗꯨꯒ ꯆꯪꯗꯦ ꯗꯦꯕꯤꯠꯅ ꯉꯁꯤꯗꯤ ꯃꯨꯛ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯊꯣꯛꯂꯛꯇꯕꯩ ꯐꯤꯕꯝꯅꯤꯅꯦ ꯂꯥꯛꯄꯅ ꯏꯪꯂꯤꯁꯅꯤ ꯑꯍꯩꯕ ꯍꯦꯛꯇ ꯏꯔꯝꯃꯗꯧꯅꯤ ꯑꯣꯖꯥꯒꯁꯦ ꯁꯥꯡꯃꯟꯗꯅ ꯃꯥꯔꯛ ꯄꯪꯄꯤꯗ ꯄꯤꯅꯤꯡꯍꯟꯕꯩ ꯃꯑꯣꯡꯗ ꯌꯥꯔꯣꯏꯕꯤ ꯎꯔꯝꯃꯤ ꯃꯈꯣꯏ ꯃꯃꯥꯒ ꯔꯤꯛꯁꯣꯗ ꯂꯥꯛꯑꯣ ꯃꯈꯣꯏ ꯐꯥꯗꯔꯗꯤ ꯁꯥꯔ ꯇꯤꯀꯦꯟꯒ ꯋꯥꯔꯤ ꯁꯥꯎꯕꯅꯤ ꯃꯥꯒꯤ ꯒꯥꯔꯤꯗ ꯄꯨꯔꯛꯄꯗꯤ ꯀꯩꯗꯧꯕ ꯄꯥꯎ ꯐꯥꯎꯅꯗꯦꯗ ꯑꯗꯨꯅ ꯈꯪꯗꯦ ꯃꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯇꯣꯡꯕ ꯌꯥꯔꯝꯃꯣꯏ ꯑꯗꯨꯒꯤ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯋꯥꯔꯤꯗꯤ ꯁꯤꯗ ꯂꯣꯏꯅ ꯂꯩꯔꯦꯗꯅ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯍꯟꯗꯛ ꯑꯦꯛꯖꯥꯝꯁꯦ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯅꯦ ꯇꯦꯛ ꯇꯦꯛ ꯀꯣꯂꯦꯖ ꯀꯥꯗ꯭ꯔꯁꯨ ꯌꯥꯕ ꯑꯃꯗ ꯃꯤꯡ ꯆꯟꯁꯤꯜꯂꯅꯤ ꯅꯪ ꯅꯠꯇ꯭ꯔꯣ ꯂꯣ ꯇꯝꯅꯤ ꯍꯥꯏꯈꯤꯕꯗꯨꯕꯣ ꯂꯣ ꯇꯝꯗꯣꯏꯕ ꯑꯥꯔꯠꯁꯇ ꯑꯣꯟꯊꯔꯒꯦꯕ ꯍꯣꯏꯗ 12 ꯐꯥꯎꯕꯗꯤ ꯁꯥꯏꯟꯁꯀꯤ ꯅꯣꯂꯦꯖ ꯂꯩꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯋꯥꯔꯤ ꯅꯨꯡꯉꯥꯏꯍꯜꯂꯤꯅꯤ ꯀꯥꯏꯗꯩ ꯂꯣꯅꯣ ꯐꯤꯖꯤꯛꯁꯀꯤ ꯂꯣ ꯃꯌꯥꯝ ꯀꯦꯃꯤꯁꯇ꯭ꯔꯤꯒꯤ ꯂꯣ ꯃꯌꯥꯝꯁꯤ ꯄꯥꯕꯗ ꯀꯣꯛꯀ ꯆꯥꯛꯇꯧꯔꯤ ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯩꯗꯧꯗꯣꯏꯕ ꯑꯦꯠ ꯗ ꯑꯦꯟ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯇꯝꯃꯨꯒꯦꯔꯥ ꯈꯖꯤꯛ ꯇꯝꯒꯦꯔꯥ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯔꯝꯃꯤꯁꯦ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔꯝꯕꯁꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯗꯤ ꯑꯆꯨꯝꯕꯅꯤ ꯑꯩꯗꯤ ꯑꯦꯠ ꯗ ꯑꯦꯟ ꯌꯥꯔꯣꯏꯕꯤ ꯐꯪꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨ ꯈꯛꯇꯅꯤ ꯃꯤꯅꯥꯏ ꯅꯪꯒꯤꯗꯤꯅꯦ ꯅꯇꯨ ꯂꯥꯏꯔꯤꯛ ꯍꯩꯕꯤꯅꯤꯅ ꯍꯌꯦꯡꯋꯥꯏ ꯃꯥꯅ ꯊꯕꯛ ꯇꯧꯔꯒ ꯅꯪ ꯊꯥꯛꯄ ꯌꯥꯔꯅꯤꯌꯦ ꯅꯨꯄꯤ ꯃꯔꯜ ꯆꯥꯖꯔꯣꯏꯀꯣ ꯅꯪꯅ ꯊꯕꯛ ꯇꯧꯕꯩ ꯋꯥ ꯑꯃꯨꯛ ꯍꯥꯏ ꯐꯔꯦꯅꯦ ꯁꯤꯅ ꯑꯃ ꯑꯣꯏꯈ꯭ꯔꯣ ꯀꯣꯂꯦꯖ ꯀꯥꯗ꯭ꯔꯁꯨ ꯌꯥꯕ ꯃꯐꯝꯗ ꯃꯤꯡ ꯆꯠꯂ ꯀꯩꯗꯧꯗꯣꯏꯅꯣ ꯏꯇꯨꯒꯤ ꯃꯥꯝꯃꯗꯣ ꯄꯨꯂꯤꯁ ꯑꯣꯏꯕꯅꯤ ꯃꯥꯅ ꯊꯕꯛ ꯃꯆꯥ ꯑꯃꯗꯤ ꯍꯥꯞꯄꯤꯒꯦꯅ ꯍꯥꯏꯕ ꯗꯥꯎ ꯌꯥꯕ ꯍꯥꯏꯁꯤ ꯌꯥꯗꯦꯀꯣ ꯇꯧꯔꯣ ꯑꯩꯈꯣꯏꯗ ꯇ꯭ꯔꯤꯠ ꯄꯤꯔꯣ ꯑꯗꯨꯒ ꯕ꯭ꯔꯣ ꯅꯈꯣꯏ ꯐꯥꯗꯔꯁꯦ ꯑꯣꯖꯥ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯔꯤꯁꯦ ꯎꯕ꯭ꯔꯥ ꯅꯥꯀꯟꯗ ꯀꯅꯥꯒꯤ ꯐꯥꯗꯔ ꯃꯥꯟꯒꯦ ꯌꯦꯡꯉꯨ ꯂꯦꯞꯄꯤꯁꯦ ꯕ꯭ꯔꯣ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ ꯑꯩꯁꯨ ꯈꯪꯗꯦꯗ ꯀꯧꯅꯔꯤꯁꯤꯅꯤ ꯆꯪꯁꯜꯂꯨꯁꯤꯔꯣ ꯀꯩ ꯋꯥꯔꯤ ꯁꯥꯔꯤꯅꯣꯅ ꯇꯥꯊꯣꯛꯎꯁꯦ ꯍꯦꯔꯥ ꯈꯔ ꯂꯦꯝꯕ ꯇꯝꯃꯨ ꯃꯆꯥ ꯄꯤꯅꯁꯦ ꯍꯥꯏꯕ ꯑꯣꯏꯔꯝꯃꯗꯤ ꯅꯪꯅ ꯂꯦꯝꯖꯕ ꯃꯇꯧ ꯎꯠꯁꯤꯜꯂꯦ ꯈꯜꯂꯣ ꯌꯦꯡꯉꯛꯄꯗ ꯑꯗꯨ ꯑꯣꯏꯔꯗꯤ ꯕ꯭ꯔꯣ ꯑꯗꯨꯝ ꯅꯩꯔꯤ ꯀꯩꯅꯣ ꯕ꯭ꯔꯣ ꯅꯈꯣꯏ ꯕꯦꯟꯖꯤꯁꯨ ꯔꯤꯛꯁꯣꯗꯩ ꯀꯨꯝꯊꯈ꯭ꯔꯦ ꯀꯧꯅꯔꯨꯁꯤꯂꯣ ꯉꯥꯏꯈꯣ ꯕ꯭ꯔꯣ ꯃꯃꯥ ꯌꯥꯎꯔꯤ ꯃꯄꯥꯏ ꯃꯅꯥꯛꯇ ꯆꯪꯈꯤꯕꯁꯨ ꯌꯥꯏ ꯑꯃꯨꯛ ꯆꯣꯛꯅꯅꯤ ꯈꯖꯤꯛꯇꯗ ꯆꯪꯈ꯭ꯔꯦꯅꯦ ꯄꯥꯕꯨꯡꯁꯤꯅ ꯀꯩꯗꯧ ꯂꯩꯔꯤꯅꯣ ꯐꯔꯛ ꯇꯥꯏꯍꯦ ꯕ꯭ꯔꯣ ꯅꯝꯕꯔ 1ꯒ ꯂꯣꯏ ꯆꯤꯠꯂꯦ ꯅꯪꯒꯤ ꯈꯟꯕꯗ ꯍꯣꯔꯦꯟꯗꯤ ꯌꯨꯡꯁꯥ ꯃꯅꯝꯅ ꯑꯦꯛꯖꯥꯝ ꯍꯣꯜꯗ ꯀꯣꯛ ꯉꯥꯎꯕ ꯇꯥꯔꯦꯗ ꯉꯥꯏꯈꯣꯗ ꯅꯣꯏꯅꯤꯅ ꯃꯔꯣꯜ ꯑꯃ ꯑꯥꯗ ꯅꯨꯡꯉꯥꯏꯕ ꯁꯣꯝ ꯇꯧꯔꯤꯁꯤ ꯌꯦꯡꯈꯤꯁꯦ ꯑꯣꯖꯥ ꯈꯔꯗꯨ ꯃꯥꯏ ꯄꯥꯛꯆꯒꯦ ꯍꯥꯏꯅ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯃꯤ ꯁ꯭ꯀꯨꯜꯒꯤ ꯃꯥꯏ ꯄꯨꯔꯛꯇꯧꯕ ꯁꯥꯇ꯭ꯔꯤ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯏꯐꯃꯪꯒꯣꯜ ꯄꯤꯔꯝꯃꯤ ꯕꯤꯔꯦꯟꯅ ꯅꯪ ꯄꯥꯕꯨꯡꯁꯦ ꯁꯤꯗꯁꯨ ꯈꯨꯔꯨꯝꯃꯨ ꯃꯃꯤꯡ ꯌꯥꯝ ꯆꯠꯄ ꯑꯣꯖꯥꯅꯤ ꯁꯅꯥꯅ ꯈꯨꯔꯨꯝꯃꯨ ꯏꯆꯥꯁꯤꯗꯤ ꯌꯥꯔꯦ ꯏꯆꯥꯁꯤꯗꯤꯅꯦ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨꯀꯣ ꯑꯣꯖꯥ ꯃꯥꯁꯨꯅꯤ ꯃꯌꯥꯝꯅ ꯊꯥꯅꯔꯤꯁꯦ ꯄꯣꯖꯤꯁꯟ ꯂꯦꯞꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯊꯥꯖꯩ ꯏꯪ ꯇꯞꯄꯤꯅꯦ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯈꯨꯅꯤꯡ ꯀꯥꯡꯈꯠꯄ ꯃꯉꯛ ꯊꯥꯡꯒꯠꯄ ꯁꯤꯟ ꯂꯣꯏꯅ ꯁꯨꯔꯦ ꯃꯥꯅ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯃꯥꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯈꯨꯔꯨꯝꯗꯅ ꯇꯧꯔꯤꯁꯤꯅ ꯀꯩ ꯑꯔꯣꯟꯕꯅꯣ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯁꯤꯕꯣ ꯑꯩꯕꯨ ꯑꯦꯛꯖꯥꯝꯁꯤ ꯂꯣꯏꯕꯒ ꯂꯨꯍꯣꯡꯕꯤꯔꯒꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯤꯗ ꯄꯥꯝꯗꯤ ꯄꯥꯝꯖꯔ ꯃꯥꯜꯂꯤ ꯃꯃꯧꯁꯦ ꯀꯥꯏꯗꯅꯣ ꯕ꯭ꯔꯣ ꯑꯩꯁꯨ ꯆꯪꯉꯨꯒꯦ ꯀꯩ ꯋꯥꯔꯤꯅꯣ ꯇꯥꯔꯨꯒꯦ ꯂꯩꯇꯥꯗ꯭ꯔꯦꯕ ꯏꯁꯥꯁꯦ ꯕ꯭ꯔꯣ ꯅꯪꯁꯨ ꯈꯨꯔꯨꯝꯃꯨꯒꯦ ꯍꯥꯏꯔꯣ ꯑꯗꯨꯁꯨ ꯌꯥꯕꯖꯥꯠꯅꯤ ꯁꯣꯝꯗꯗꯤ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯔꯝꯃꯤ ꯕꯤꯔꯦꯟꯅ ꯑꯣꯖꯥ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯃꯨꯛꯇꯪ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯁꯥꯒꯦꯁꯨ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯍꯦꯛꯇ ꯐꯪꯗꯕ ꯑꯩꯈꯣꯏ ꯃꯁꯦꯜ ꯃꯂꯣꯝ ꯊꯝꯗꯅ ꯋꯥꯔꯤ ꯁꯥꯕ ꯐꯪꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯁꯨ ꯍꯣꯔꯦꯟ ꯃꯝꯇꯥꯗ ꯄꯥꯎꯁꯤ ꯇꯝꯒꯦ ꯏꯕꯨꯡꯉꯣꯗꯤ ꯎꯗꯦꯅ
ꯊꯣꯏꯕꯗꯣ ꯃꯃꯥꯟꯅꯕ ꯂꯩꯕ ꯃꯐꯝꯗ ꯀꯨꯝꯍꯧꯕꯅꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦꯅꯦ ꯏꯆꯥ ꯑꯇꯣꯝꯕꯅ ꯈꯔ ꯉꯥꯎꯕ ꯃꯥꯜꯂꯤꯀꯣ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯈꯔ ꯉꯥꯎꯕꯅꯤ ꯂꯥꯡꯕ ꯄꯥꯝꯕ ꯏꯆꯥꯅꯤ ꯃꯇꯝꯒꯤ ꯑꯉꯥꯡꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯕꯥ ꯑꯩ ꯑꯃꯨꯛ ꯆꯪꯉꯨꯈꯤꯒꯦ ꯍꯣꯏ ꯆꯪꯉꯣ ꯏꯆꯥꯁꯤꯗꯤ ꯑꯀꯥꯎꯕ ꯑꯝꯇ ꯌꯥꯎꯗꯅ ꯏꯔꯝꯕꯣꯌꯨꯀꯣ ꯏꯕꯦꯝꯃ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯣꯖꯥ ꯑꯇꯩꯁꯨ ꯎꯅꯒꯦ ꯁꯤꯠ ꯑꯦꯔꯦꯟꯖꯃꯦꯟꯗꯨ ꯌꯥꯔꯕ ꯑꯝꯇ ꯍꯪꯒꯦ ꯑꯣꯟꯊꯣꯛꯅ ꯇꯞꯈ꯭ꯔꯦꯗ ꯃꯆꯦꯒ ꯃꯥꯒꯗꯤ ꯌꯥꯝ ꯈꯦꯠꯅꯕꯅꯤ ꯑꯇꯞꯄ ꯃꯤ ꯂꯥꯏꯔꯨꯅꯣꯅ ꯍꯥꯏꯅꯔꯤꯕꯅꯤ ꯃꯗꯨꯅ ꯑꯃꯨꯛꯃꯨꯛꯁꯨ ꯄꯥꯈꯠꯂꯤꯕꯅꯤ ꯑꯩ ꯃꯥꯁꯤ ꯀꯗꯥꯏꯗꯅꯣꯃꯗꯤ ꯎꯈ꯭ꯔꯦ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦꯅꯦ ꯃꯆꯦꯒ ꯃꯁꯛ ꯃꯥꯟꯅꯕꯩ ꯑꯣꯏꯔꯤꯅꯤ ꯑꯣꯖꯥ ꯑꯍꯜ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯀꯔꯤ ꯈꯜꯂꯕꯅꯣ ꯈꯪꯗꯦ ꯆꯪꯂꯛꯇꯨꯅ ꯕꯤꯔꯦꯟꯗ ꯐꯠ ꯍꯦꯛꯇ ꯈꯨꯔꯨꯝ ꯃꯈꯣꯏꯁꯨ ꯉꯛꯂꯝꯃꯤ ꯊꯣꯏꯕ ꯕ꯭ꯂꯦꯁꯤꯡ ꯂꯧꯔꯤꯅꯤ ꯃꯊꯛ ꯊꯣꯡꯕꯗꯒꯤ ꯃꯈꯥ ꯇꯥꯕꯅ ꯂꯧꯕ ꯌꯥꯏꯅ ꯏꯆꯥ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨꯀꯣ ꯊꯦꯡꯛ ꯌꯨ ꯕꯕꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯪꯉꯒꯦ ꯀꯌꯥꯗ ꯉꯥꯎꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯔꯣꯜ ꯅꯝꯕꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯗꯣ ꯐꯝꯃꯝꯃꯤ ꯑꯦꯛꯖꯥꯝꯒꯤ ꯄꯥꯈꯠꯄ ꯑꯃꯠꯇ ꯄꯣꯛꯇꯕ ꯃꯥꯜꯂꯤ ꯍꯩꯅꯕꯤꯗꯨ ꯎꯠꯊꯣꯛꯂꯦ ꯃꯅꯤꯡ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯋꯥ ꯉꯥꯡꯕ ꯍꯧꯏ ꯅꯪꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯈꯨꯔꯨꯝꯃꯤꯗꯣ ꯀꯩꯒꯤꯅꯣ ꯀꯩ ꯍꯥꯏꯔ ꯈꯨꯔꯨꯝꯃꯤꯅꯣ ꯃꯤ ꯇꯥꯅꯤꯌꯦ ꯃꯤ ꯃꯌꯥꯝ ꯃꯥꯡꯗ ꯅꯠꯇ꯭ꯔꯣ ꯈꯨꯔꯨꯝꯃꯤꯗꯣ ꯑꯩꯁꯨ ꯅꯈꯣꯏ ꯕꯕꯥꯗ ꯈꯨꯔꯨꯝꯕꯅꯤ ꯑꯦꯛꯖꯥꯝ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯣꯅ ꯍꯥꯏꯔꯦ ꯈꯔꯒ ꯆꯤꯡꯅꯔꯤꯉꯩ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯤꯡꯅꯔꯝꯃꯅꯤ ꯅꯪꯁꯤꯗꯤ ꯀꯥꯔꯟ ꯇꯥꯏꯌꯦ ꯀꯩ ꯆꯤꯡꯅꯩꯅꯣ ꯍꯥꯏꯁꯦ ꯅꯤꯈꯤꯜꯅ ꯈꯔ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯧ ꯄꯔꯥ ꯅꯤꯡꯁꯤꯡꯒꯦ ꯇꯧꯕꯁꯤ ꯌꯥꯗ꯭ꯔꯦ ꯕꯨꯙꯤ ꯑꯗꯨ ꯐꯠꯇꯕ꯭ꯔꯣ ꯅꯤꯡꯁꯤꯡꯗꯣꯏ ꯍꯣꯠꯅꯔꯤꯗꯣ ꯅꯠꯇ꯭ꯔꯒ ꯌꯨꯝꯗ ꯀꯩꯝꯇ ꯄꯥꯔꯛꯇ꯭ꯔꯕꯣ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯗꯨ ꯀꯩ ꯆꯤꯡꯅꯔꯤꯅꯣꯕ ꯅꯪꯒꯤ ꯅꯣꯠꯁ ꯈꯨꯗꯤꯡꯒꯤ ꯑꯔꯣꯏꯕꯗ ꯌꯥꯔꯣꯏꯕꯤ ꯍꯥꯏꯅ ꯏꯔꯤꯗꯣ ꯀꯩꯒꯤꯅꯣꯅ ꯍꯪꯉꯤ ꯑꯩ ꯈꯨꯝꯐꯝ ꯈꯪꯗꯦ ꯑꯗꯣ ꯑꯩꯗꯤ ꯌꯥꯔꯣꯏꯕꯤ ꯍꯥꯏꯅ ꯄꯜꯂꯝꯕꯗꯤ ꯅꯠꯇꯦꯗꯅ ꯀꯌꯥꯝ ꯄꯥꯔꯛꯄ ꯂꯣꯏꯅ ꯄꯥꯔꯛꯏ ꯁꯦꯡꯉꯤꯀꯣ ꯔꯤꯖꯜ ꯍꯥꯏꯗꯣꯛꯑꯒ ꯁꯥꯈꯤ ꯄꯤꯒꯦ ꯑꯩ ꯄꯥꯔꯛꯏ ꯄꯥꯔꯛꯇꯦ ꯍꯥꯏꯕꯗꯣ ꯍꯣꯏ ꯏꯕꯣ ꯅꯪ ꯔꯥꯁꯤꯗꯤ ꯈꯔ ꯋꯥꯠꯂꯤꯅꯦ ꯅꯤꯈꯤꯜꯅ ꯍꯥꯏꯔꯛꯄꯅꯤ ꯔꯥꯖꯕꯤꯔꯅ ꯅꯁꯥ ꯅꯇꯣꯝꯇ ꯍꯥꯏꯖꯩꯔꯣ ꯅꯪꯒꯤꯗꯣ ꯏꯀꯥꯏꯔꯨꯅꯨ ꯀꯩ ꯀꯥꯟꯗꯕꯗ ꯉꯥꯎꯔꯕꯣ ꯅꯪꯕꯣ ꯅꯪ ꯅꯁꯥ ꯅꯇꯣꯝꯇ ꯋꯥ ꯉꯥꯡꯖꯩꯗꯣ ꯀꯩꯒꯤꯅꯣ Are you mad at me? ꯅꯪꯗꯤ ꯌꯥꯏꯅ ꯑꯃꯨꯛ ꯈꯠꯅꯔꯛꯀꯅꯨꯀꯣ ꯌꯥꯔꯕꯤ ꯃꯃꯥꯡ ꯑꯣꯟꯊꯣꯛꯑꯣ ꯑꯣꯖꯥ ꯆꯪꯅꯔꯛꯄ ꯍꯧꯔꯦ ꯑꯣꯖꯥ ꯀꯌꯥꯅꯣ ꯇꯥꯗꯣꯏꯁꯤꯅ ꯑꯃ ꯐꯥꯎꯗ ꯀꯗꯥꯏꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯅꯪꯅ ꯊꯥꯕ ꯄꯔꯤꯈ꯭ꯌꯥꯗꯨ ꯌꯦꯡꯒꯦꯀꯣ ꯍꯀꯥꯝꯗꯨꯝ ꯆꯟꯅꯤꯡꯉꯦꯗ ꯅꯪ ꯋꯥꯐꯝꯁꯦ ꯑꯣꯖꯥ ꯈꯔ ꯆꯪꯉꯛꯇꯨꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯗꯨꯒꯤ ꯄꯔꯤꯈ꯭ꯌꯥꯒꯤ ꯑꯣꯏꯕ ꯅꯤꯌꯣꯝ ꯈꯔ ꯍꯥꯏꯔꯝꯃꯤ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯇꯥꯔꯝꯃꯤ ꯅꯈꯣꯏ ꯑꯦꯛꯖꯥꯝ ꯍꯧꯔꯕ ꯃꯇꯨꯡꯗ ꯑꯃꯅ ꯑꯃꯗ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏꯀꯣ ꯈꯪꯗꯕ ꯍꯪꯅꯔꯝꯕ ꯇꯥꯔꯕꯗꯤ ꯁꯥꯇ꯭ꯔ ꯑꯅꯤꯃꯛ ꯁꯁꯄꯦꯟ ꯇꯧꯒꯅꯤ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯄꯦꯄꯔꯗꯅꯦ ꯅꯃꯤꯡꯒ ꯐꯣꯇꯣꯒ ꯀꯣꯟꯅꯅ ꯍꯥꯞꯀꯅꯤ ꯅꯤꯌꯣꯝꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯝꯕ ꯃꯤꯁꯛꯇꯨꯁꯨ ꯑꯗꯨꯝ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯁꯤꯟꯅꯕ ꯌꯥꯗꯕ ꯈꯛ ꯅꯠꯇꯅ ꯅꯣꯠꯁ ꯄꯨꯁꯤꯜꯂꯛꯄꯁꯨ ꯌꯥꯔꯣꯏ ꯃꯗꯨ ꯄꯨꯔꯛꯄ ꯊꯦꯡꯅꯕ ꯃꯤꯁꯛꯇꯨꯁꯨ ꯆꯍꯤ 3 ꯄꯔꯤꯈ꯭ꯌꯥ ꯊꯥꯕꯒꯤ ꯑꯌꯥꯕ ꯐꯪꯉꯣꯏꯀꯣ ꯅꯈꯣꯏ ꯅꯁꯥꯗ ꯅꯣꯠꯁ ꯌꯥꯎꯔꯗꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯁꯔꯦꯟꯗꯔ ꯇꯧꯅꯕ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯆꯦꯛ ꯇꯧꯕꯗ ꯊꯦꯡꯅꯔꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ ꯉꯥꯏꯔꯕꯅꯤ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯀꯤꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯣꯔ ꯐꯥꯎꯕ ꯅꯦꯝꯅ ꯍꯣꯠꯅꯈ꯭ꯔꯦ ꯑꯣꯖꯥ ꯅꯨꯄꯤꯗꯨꯅ ꯃꯈꯣꯏꯁꯦ ꯇꯁꯦꯡꯅ ꯅꯣꯠꯁ ꯌꯥꯎꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯄꯨꯡꯁꯨ ꯇꯥꯔꯦ ꯄꯦꯄꯔ ꯌꯦꯟꯕ ꯍꯧꯔꯁꯦ ꯑꯣꯖꯥ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯈꯩꯁꯤ ꯁ꯭ꯃꯥꯔꯠ ꯌꯥꯝ ꯑꯣꯏꯕꯅꯤꯅꯦ ꯀꯥꯏꯗꯅꯣ ꯌꯦꯞꯄꯝꯗꯣꯏꯅꯤ ꯈ꯭ꯋꯥꯏꯗꯩ ꯃꯥꯟꯗꯕ ꯃꯤꯅ ꯍꯦꯟꯅ ꯇꯧꯔꯝꯗꯣꯏꯅꯤ ꯑꯗꯨꯗꯤ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯄꯦꯄꯔ ꯌꯦꯟꯁꯤꯜꯂꯨ ꯍꯣꯔꯦꯟ ꯃꯈꯣꯏꯅ ꯏꯕ ꯍꯧꯔꯛꯄꯗꯅꯤ ꯑꯩꯅ ꯅꯩꯗꯣꯏꯁꯦ ꯌꯦꯡꯕ ꯇꯥꯕꯅꯤ ꯀꯌꯥꯃꯨꯛ ꯌꯥꯝ ꯐꯕ ꯍꯥꯏꯕꯗꯣ ꯀꯤꯕꯗꯤ ꯍꯥꯏꯅꯣ ꯃꯅꯤꯡꯗ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯁ꯭ꯃꯥꯏꯜ ꯑꯃ ꯐꯠ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯑꯣꯜ ꯗ ꯕꯦꯁ ꯌꯥꯔꯣꯏꯕꯤ ꯊꯦꯡꯛ ꯌꯨ ꯁꯦꯝ ꯇꯨ ꯌꯨ ꯑꯥꯔꯕꯤ ꯅꯈꯣꯏ ꯃꯃꯥꯒꯤ ꯋꯤꯁ ꯕꯕꯥꯒꯤ ꯋꯤꯁ ꯅꯪꯒꯤ ꯋꯤꯁ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯋꯤꯁ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯋꯤꯁ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒꯤ ꯋꯤꯁ ꯌꯥꯝꯃꯤꯍꯦ ꯑꯣꯖꯥ ꯂꯥꯛꯑꯦ ꯍꯧꯒꯠꯂꯣ ꯅꯪ ꯀꯩꯅꯣ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯤꯗꯣ ꯂꯥꯡꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯔꯒ ꯁꯣꯔꯤ ꯁꯥꯔ ꯅꯃꯤꯡ ꯀꯩ ꯀꯧꯏ ꯅꯪ ꯑꯦꯛꯖꯥꯝ ꯊꯥꯔꯣꯏꯒꯦꯔꯥ ꯍꯧꯕ ꯅꯨꯃꯤꯠꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯤꯇꯤ ꯄꯥꯈꯠꯅ ꯁꯥꯔ ꯋꯤꯁ ꯄꯤꯔꯛꯄꯅꯦ ꯃꯥꯅ ꯑꯩꯅ ꯑꯃꯨꯛ ꯄꯤꯕꯅꯦ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯁꯥꯟꯅꯕ ꯅꯠꯇꯦ ꯑꯁꯦꯡꯕꯅꯦ ꯁꯥꯔ ꯔꯟꯖꯤꯠ ꯆꯪꯉꯛꯑꯒ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ ꯑꯣꯖꯥ ꯔꯥꯖꯕꯤꯔ ꯅꯪꯁꯨ ꯍꯣꯜꯁꯤꯗ ꯇꯥꯕ꯭ꯔꯣ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯣꯖꯥ ꯍꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯔꯣ ꯏꯆꯥꯅꯤꯅꯦ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯋꯤꯁ ꯄꯤꯕꯗꯨꯗ ꯂꯥꯡꯅꯣꯅ ꯍꯥꯏꯔꯝꯕꯅꯤ ꯋꯥꯔꯤ ꯑꯣꯟꯊꯣꯛꯄꯤꯒꯗꯧ ꯋꯥꯅꯤ
Naminga do isilo. Nang taba hol sidi ai khara toina changak patare. Kaka sida tai na pabang na hai. Wari saramban. Isilo kai kain. Question paper yelani. Ekta nang haura. Ai atai mayam se ongta yong kige. Maningi mayam do kai thel phamba su yauri ne. Langanu ne na khoibo. Haima. Koi chin basu yauri ne tori side. Hey, masingang silam hili se kaino. Nang hangi do kaino. Ha, hawalo. Ai pen do yadre magi extra yaubra na hangamban. Yarni, lowri sir. David na hairakpani. Ranjit na. Taunu ne noibo. Lang basi phataban. Icha nupagi school loibagi na koi thabirabani ko. RB ki best friend ne koizo. Hoini. Lang nuni. Tumin na hangno. Council day mila adi phajani hoji. Angakpani mayam do. English thokpagi oiramale. Lepa leitana pangi da iribado. Khara iba tappa kangbudu na Manipuri lawani. Irai laina khangame. Mina yi mukse lure dawni. Kaan jadana. Aina ngasay hapakiba maduna kadai chakre. Tan jadu da Ranjit changa aga. Kaidaw rethoiba. Pen extra ma hapakpani. Adu kadai da noon thirambani. Yam iramale da mukaloi thokhrisibo. Handi kibani. Luira kangjilira madi tawramani. Nitina se sina iyo. Nangidi. Yani aduna ida iyo matam yamdra idoise. Namanabina piba penduna irodana. Nang namuk anthokduna ma yeng leirido council day mila adi sinaira na hekta hangadabani. Kaka yani izagi. Maning day mayam duso singano haikibani. Sindi sinade wari di kabak sabak sanaba hauredo. Mina ise matuga paminabadagi aikhoise ukir. Yengphau yengaktini. Horin na yong. Ngang leirasu samri dom te yeng habani. Kaino sum khanjala leidubo. Khomjinde he. Ada toisiyong. Sinairo makoise. Natraga irang tawriro. Khangde. Suresh na. Yam langi. Nakoi ni su makoi manakta phamuro. Aduna parni. Yarade ngasain phamani ko. Bhai, nangi dom te yengi. Composition part to. Ai gyan tadabam leir. Nangangoy. Karambano bhai. Adugi duni. Ngahag adumay thamo. Ay patang tiyang hogi. Yam hairi singay. Miga silhandana. Poldo chawman bagi. Oja makaido makoibu thungna ba yengbang amdabani. Nakoi swai si henman leko. Chin na irira kainom tawre. Ay nalagpa khudingi ngarang-ngarangi makol sa ekta tayo ba? Sir, question pa ba'y makol oram ni? Hoy ni, para sutap na pao ni. Thang na ba da pamli ba mi disturb tawram ni ni? Sir, si sa kay hayno gyan tadr. English se lai ba malaga luram. Kadar tawraga, answer hangi ba ni ne? Sum khang da ba hang ba ni? Last hour da ne, mayam puna takpi. Nakoy na pass taw ki ba do, ay koy supami. Mak mga tara composition saruk tagi haibado di kasyu na tini. Yung kay so haibira di nungay nida. Arts ki college ni. Science tak pa dumadi oidrabani. Iro ni. Wanga nga lera no. Yay si wajazi. Satra ka naam takiram do mandi. Makoy na ikoy thabida na kanan thabido no. Yare, bakang bakar sinasi. English ta sinabasi akoy na ahan boyram ni ko. Sure ta ba answer hang na bani. Sinaba ko dida, si matang da de. RB se mamang daga pame nungbu nungay bideda. Asina hena iramdoy na ikoy daydi. Chumbalan badi khangde. Ahan bagi exam se de raspberry phazana irami. Lona yengliba niti so ngakpadi phawrami. Adubu wa makha tarudre. Ozanu piduna. Pung tare, paper loksin bahurage ko. Nakoy awat apa phat yang horo. Horen amuk ihe hai ni. Nikhil na. Ma'am, extra paper am ta pibi yagadra. Pung taram dai sida. Last ki question wat pagi ni. Asi loira di loira ban. Okay. Se loro. Kayam irajana masi muksan man ba misina. Nang supiyo hai ro. Nate da yar ni. Ay gidi loira. Lotion ba yar ni. Minat mga ngay ro. Mayam po na lotion ba da yaw na ba? Loira do na mayam sa thok na ragle. Yam iru ba singay bro ahum do. Punsilaga tingli yang lida nagatawrami. Nairihin nga si paper do di. Nang dinatuday silam ni ne. Ako'y masel din composition part to hang ni. Chumbra lanbra na. Yaroibi da taamba da chum chalo. Chumday ne. Natuday kiyam sila ba? English ta kayo shindoy no. Shingi na untok pa da maura ni. Aday di mihul se. Changkat chanda adam sanara ni. Lai eto na ko'y mihul se. Parida. Exam nungay ramba na tro. Na ko'y loy na. Ako'y di am nungay rami. Noy ni di nungay bro. Hay di.
ꯑꯩꯈꯣꯏꯅ ꯃꯅꯤꯡꯗ ꯐꯝꯃꯤꯅ ꯅꯈꯣꯏꯅ ꯃꯃꯥꯡꯗ ꯃꯁꯤ ꯀꯔꯟꯁꯤꯗꯤ ꯅꯤꯇꯤꯌꯥ ꯑꯦꯛꯖꯥꯝ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯝꯃꯤ ꯁꯦ ꯅꯪ ꯉꯁꯥꯏ ꯄꯦꯟꯗꯣ ꯊꯦꯡꯛ ꯌꯨ ꯑꯩ ꯃꯨꯛ ꯍꯥꯟꯕ ꯄꯦꯟꯗꯣ ꯌꯨꯝꯗ ꯊꯝꯃꯝꯃ ꯃꯥꯜꯂꯦ ꯃꯁꯛ ꯃꯥꯟꯕꯗꯨꯗ ꯑꯣꯟꯅꯅ ꯄꯨꯔꯛꯏ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯒꯦ ꯈꯟꯗꯨꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯒ ꯍꯦꯛꯇ ꯐꯔꯛ ꯇꯥꯗꯅ ꯄꯤꯍꯧꯗ꯭ꯔꯕ ꯅꯪ ꯑꯗꯨꯝ ꯊꯝꯖꯜꯂꯣ ꯌꯥꯔꯦ ꯊꯦꯡꯛ ꯌꯨ ꯌꯥꯔꯣꯏꯕꯤ ꯃꯥꯔꯛ ꯌꯥꯝ ꯐꯪꯗꯣꯏ ꯃꯥꯜꯂꯦ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯕ ꯄꯦꯟꯁꯤꯅ ꯏꯔꯝꯕꯁꯦ ꯑꯩꯈꯣꯏꯗꯤ ꯄꯦꯟ ꯄꯤꯕꯤꯗꯦꯕꯣ ꯐꯠꯇꯦ ꯍꯥꯏꯕ꯭ꯔꯣ ꯕ꯭ꯔꯣ ꯑꯦ ꯑꯁꯦꯡꯀꯤ ꯐꯠꯇꯕ꯭ꯔꯣ ꯄꯤꯗꯦ ꯍꯥꯏꯕꯅꯤ ꯅꯕꯥꯅꯤ ꯀꯣꯛ ꯌꯥꯝ ꯋꯥꯡꯀꯅꯨ ꯀꯅꯥꯅ ꯐꯠꯇꯦ ꯍꯥꯏꯔꯒꯦ ꯑꯣ ꯑꯁ ꯆꯥꯛ ꯂꯥꯝꯃꯦꯗ ꯅꯇꯨ ꯎꯅꯤꯡꯉꯛꯄ ꯃꯥꯜꯂꯦ ꯆꯥꯛꯇꯅ ꯃꯥ ꯄꯥꯟꯁꯤꯜꯂꯅꯨ ꯌꯥꯔꯦ ꯑꯁ ꯅꯈꯣꯏꯁꯤꯗꯤ ꯑꯗꯨꯗꯤ ꯑꯩ ꯍꯜꯂꯒꯦꯀꯣ ꯒꯦꯠꯇ ꯏꯃꯥ ꯉꯥꯏꯔꯝꯃꯅꯤ ꯉꯁꯥꯏꯗꯩ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯕꯅꯤ ꯑꯩꯒꯤ ꯍꯣꯠꯅꯔꯤꯉꯩꯗ ꯐꯖꯅ ꯆꯠꯂꯨꯀꯣ ꯑꯗꯨ ꯀꯩꯅꯣꯝ ꯍꯪꯒꯦ ꯅꯈꯣꯏ ꯄꯥꯕꯨꯡꯁꯨ ꯂꯩꯗꯣꯏꯔꯣ ꯂꯩꯔꯣꯏꯗ ꯉꯁꯥꯏꯅ ꯍꯜꯂꯝꯃꯅꯤ ꯏꯃꯥꯒ ꯑꯩꯒ ꯔꯤꯛꯁꯣꯗ ꯍꯟꯗꯣꯏꯅꯤ ꯑꯣꯇꯣ ꯌꯥꯝ ꯆꯦꯟꯕꯅꯤ ꯑꯗꯨꯗ ꯍꯜꯂꯁꯨ ꯌꯥꯕꯗꯨꯕꯨ ꯔꯤꯛꯁꯣꯗꯣ ꯃꯇꯝ ꯆꯪꯉꯤ ꯑꯩ ꯏꯃꯥꯗ ꯍꯥꯏꯒꯦ ꯆꯠꯂꯨꯈꯤꯒꯦ ꯐꯖꯅ ꯆꯠꯂꯨꯀꯣ ꯑꯁ ꯃꯊꯪꯒꯤ ꯑꯦꯛꯖꯥꯝꯗꯣ ꯌꯥꯝ ꯋꯥꯅ ꯉꯥꯏꯗꯧꯔꯤꯗ ꯕ꯭ꯔꯣ ꯔꯣꯃꯥꯟꯁ ꯐꯥꯎꯗꯤ ꯊꯥ ꯂꯩꯕꯥꯛ ꯌꯧꯈ꯭ꯔꯦ ꯊꯥ ꯂꯩꯕꯥꯛ ꯀꯥꯕꯗ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯍꯛꯆꯥꯡ ꯆꯣꯛꯊꯗꯅꯕ ꯎꯄꯥꯏ ꯑꯃꯗꯤ ꯂꯩ ꯑꯗꯨꯃꯒ ꯄꯨꯁꯤꯟꯈꯣ ꯀꯩ ꯎꯄꯥꯏꯅꯣ ꯚꯦꯁꯇꯤꯁꯀꯤ ꯒꯨꯂꯤꯗꯣ ꯑꯗꯨ ꯄꯨꯈꯣ ꯑꯗꯨ ꯆꯥꯛ ꯆꯥꯗ꯭ꯔꯁꯨꯅꯦ ꯂꯥꯝꯕꯒ ꯑꯝꯇ ꯐꯥꯎꯗꯕꯤꯅꯦ ꯍꯥꯏꯔꯤ ꯆꯣꯛꯊꯕꯁꯨ ꯂꯩꯔꯔꯣꯏ ꯃꯃꯤꯡꯗꯣ ꯁ꯭ꯄꯥꯏꯔꯨꯂꯤꯅꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯀꯧꯕꯅꯤ ꯑꯣꯀꯦ ꯃꯗꯨ ꯃꯃꯤꯡ ꯈꯪꯖꯤꯟꯕ ꯀꯥꯟꯅꯔꯛꯀꯅꯤ ꯆꯦ ꯃꯤꯔꯥꯗ ꯍꯦꯛꯇ ꯂꯧꯔ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯂꯤꯗ ꯐꯠ ꯄꯥꯎ ꯄꯤꯈꯤꯒꯦ ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯂꯥꯛꯄꯅ ꯑꯩꯁꯨ ꯄꯥꯝꯃꯤ